Nungai ma'am ngasi aigi Instagram gi story da question wahang amka hangjageba wahang dudi punsi da khwai dagi tang po che kai ni na khanbi ge na hangjabani adai da ma'am na reply je makhan yamna faja reply ma'am hanbire kharana mama baba na khwai dagi tangi na khan khumbire kharana matam na khwai dagi tangi matam kharana family na khwai dagi tangi kharana ijat china khwai dagi tang po ni makhan ma'am khumbire ba ado ma'am da soine Instagram pai da ba aigi YouTube ta yengbiba ma'am da soina si share tawjaning da na isi gi matik chapter pa ne do ma'am aigi mot ta di ngasai ima ipa na khwai dagi tangbo pot ni matam jina khwai dagi tangbo pot ni natraga ijat na khwai dagi tangbo pot ni families na khwai dagi tangbo pot ni na hai bu sing se aina aduduna tangi na khanjabagi ai aduduna tangi na thajabagi na aina aduna tangi na believe tawbai ne ba amna ai mot di thajaba haibu poche sisina punsi da khwai dagi tangbo pot ne na khale ma'am kai khan bi ge soiduna comment tawbiramo ngasi video je haujarage mai ningai jong ko mai manak tam yem te lei te kap ning mane te ba je ningai jong ko kap san nei ne yo ko ai chang yo ai wai sa jen yo ko kem hai ro kem thieng oi ge bai abema ama kai do ra ba ha kai gi ko pinu ne o kai gi ko pi ba theng de ya ro mai ja 1 2 3 tau jira 1 2 3 4 5 cái khai gì hai đi bà cái khai gì ko bà đi nang location of man ba pam de ju kap pa gi to man ba adu phatre pam ma go in phagre very good ale si lip se sabul ma le si lip ma ha pa do ado ji masi chali je gi cái no je camera de tripod yaw de ba han de si nei do ana tripod ma lai ge do ne adu mà phone chỉ làm là noise làm nhau rồi đó, anh đó mic cũng vừa mà thì cái đầu này, không được không được mà khơi năng ngàn lấy bấm phong nào thằng nào ra cái đó ra hay là cái đó phong nào ra đó mà lấy hay anh đó giang ngon hay đấy bố, anh đó kỹ, cái đó ấy xin được lip sẽ lo sao lo mà đấy, xin là Yadre vậy đi không đấy, Yadre mà mình cái làm trang bù đấy, sao đi lo mà, hologram, càng đẹp bung. Pona Bazaar की view हम एक मिनट जी अजे Pona Bazaar में नूंग देने थक जलाई जे लंबी जे तुम फलन चिल्ली लंबी जे सट हम जे गाड़ी चौ हम थोवे जगह खतने ले जे अतई दी पार्किंग आखने ए निगो जाकोबा दे दिवाली के गाड़ी आम चिलम गदरा न खन मने दो का है न चिन बदी होई जे ओके यो रो है रागे anh bazaar lạc quay có ai tân mà parking thi gì nè mà parking phăng đấy anh chẳng đâu phong đi xin lấy đều có parking phăng đấy mà parking thi rồi gì nhắm sáng cái thô một tung được có anh mang gì đó gari mà sáng long thâu đồ đấy xí cái anh nó chỉ khám gì mà sport thế cái gari mà sáng long thâu đồ đấy mà anh thâu đồ kiểu thâu chân là cái khám ở đấy gari chứ anh đi giang rồi chứ không ăn được cũng mình bắt nằm thi Sudah ini 6 tirai. Segala ni yang kau gay kau mesti. Dukaan itu di pasar tu hang malah. Yadre ada. Tripod, Yadre. Kamera sam cinna betul. Mirrorless camera M50 gumba India bu. Machu sini kita nggak tahu. Jadi ai mic HP, aduga mic makhon je noise yaw da bra yeng je. Aduga malai ini lagi sih na. Namu boyagi shotgun mic tu ne. Makhon je sih mu check kor je. Masai HP tu na sigi Rode ki mic ne buko. Aduga sih na boyagi mu HP ke yeng ini. Jadi amuko HP laga test sore. Boyagi tu log thok re. Jadi HP je Rode ki tu ne. Makhon je cere lau bom yaw ba. Adu du isum yeng ini. Ang sina ji mic am te yaw da mic external mic am ta hap da masagi internal mic to adu da ne makhon je set loi je kai no ti yengi laure je camera do aina jing na mi je Rode ki mic to hap e je payment ki nga ngai na ri
ꯂꯧꯔꯦ ꯊꯣꯛꯂꯛꯑꯦ ꯑꯁ ꯕꯦꯒꯁꯦ ꯑꯃꯨꯛ ꯄꯤꯛ ꯊꯜꯂꯦꯕ ꯃꯈꯣꯟꯁꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅ ꯈꯜꯂꯦ ꯅꯨꯡꯁꯤꯠ ꯀꯩꯀꯥ ꯌꯥꯝ ꯁꯤꯠꯂꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯅꯨꯡꯁꯤꯠ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯗꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯕꯖꯥꯔꯁꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯀꯦꯅꯟ M50ꯗꯒꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ N50ꯒꯤ ꯚ꯭ꯌꯨꯗ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯦꯅꯟ M50ꯒꯤ ꯏꯃꯦꯖꯁꯦ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯥꯏꯌꯦꯕ ꯕꯤꯜꯗꯤꯡꯒꯁꯦ Oh my god. ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯈꯣꯟꯁꯦ ꯁꯦꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯠꯑꯞꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯗꯣ ꯑꯩꯒꯤ ꯁꯦꯠꯑꯞꯁꯦ ꯁꯤꯗ ꯀꯩꯅꯣꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯇ꯭ꯔꯥꯏꯄꯣꯗꯁꯨ ꯂꯧꯔꯛꯑꯦ ꯑꯗꯨꯝ ꯗꯤꯁꯀꯥꯎꯟ ꯇꯧꯕꯤꯔꯛꯑꯦ ꯑꯩ ꯄꯣꯠ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ MRP ꯂꯩꯔꯝꯕꯗꯒꯤ ꯗꯤꯁꯀꯥꯎꯟ ꯈꯔ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯃꯃꯜ ꯍꯦꯟꯖꯟꯕ ꯍꯦꯟꯖꯟꯗꯕꯩ ꯋꯥ ꯅꯠꯇꯕ ꯈꯔ ꯗꯤꯁꯀꯥꯎꯟ ꯇꯧꯔ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯨꯝꯍꯜꯂꯨꯒꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯛꯏꯁꯦꯗꯣ ꯁꯤꯅ ꯀ꯭ꯂꯤꯅꯔꯅꯤ ꯂꯦꯟꯁ ꯀꯩꯀꯥ ꯁꯦꯡꯅꯕ ꯁꯤꯃ ꯂꯩꯔꯦ ꯀꯥꯔꯗ ꯔꯤꯗꯔ ꯀꯥꯏꯁꯤꯒ ꯆꯦꯛ ꯇꯧꯔꯤꯅꯦ ꯑꯃꯨꯛ ꯅꯠꯇ꯭ꯔꯗꯤꯀꯣ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯥꯔꯗ ꯔꯤꯗꯔꯁꯤꯃ ꯂꯩꯔꯦ ꯗꯦꯟ ꯃꯥꯏꯛꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯄꯣꯗꯁꯤꯒ ꯁꯨꯔꯦ ꯑꯗꯩꯗꯤ ꯌꯨꯝ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯇ꯭ꯔꯤꯕ ꯉꯁꯥꯏꯗꯒꯤ ꯔꯣꯗꯀꯤ ꯃꯥꯏꯛꯅꯦꯅ ꯂꯧꯔꯒꯀꯣ ꯃꯈꯣꯟꯁꯦ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯇꯦꯁꯇꯤ ꯇꯧꯔꯛꯑꯦꯕ ꯃꯣꯏ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯞꯄ ꯀꯥꯟꯗꯗꯤ ꯌꯥꯏꯑꯕ ꯃꯈꯣꯟꯁꯦ ꯐꯖꯅ ꯁꯦꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯈꯣꯟꯁꯤꯗꯩ ꯊꯥꯗꯣꯛꯑ ꯌꯦꯡꯀꯥꯟꯗꯀꯣ ꯃꯈꯣꯟꯁꯦ ꯀꯦꯃꯦꯔꯥꯁꯦ ꯃꯥꯏꯛ ꯊꯤꯟꯖꯟꯕꯒ ꯊꯤꯟꯖꯟꯗꯕꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯏꯌꯦꯕ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯉꯥꯎꯈꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯒ ꯃꯥꯏ ꯖꯦꯛꯁꯦ ꯂꯨꯁ ꯑꯣꯏꯕꯒꯨꯝꯕ ꯂꯩꯕ ꯆꯥꯠꯂ ꯈꯪꯗꯦ ꯐꯤꯕꯝꯗꯣ ꯑꯗꯨꯅꯦ ꯁꯤ ꯃꯅꯤꯡꯒꯤ ꯒꯥꯔꯤ ꯑꯃ ꯊꯥꯔ ꯑꯃ ꯊꯧꯔꯛꯏꯁꯦ ꯑꯁꯤꯅ ꯇꯧꯍꯧꯔꯤꯁꯦ ꯑꯩꯁꯨ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯑꯩ ꯊꯧꯗꯣꯛꯈꯤꯕꯒ ꯒꯥꯔꯤ ꯈꯥꯝꯕꯝ ꯐꯪꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯃꯅꯤꯡꯒꯤ ꯊꯥꯔꯁꯤ ꯐꯪꯍꯧꯔꯦ ꯍꯜꯂꯁꯤ ꯄꯨꯡ ꯑꯃꯝꯃꯦ ꯑꯩ ꯑꯣꯐꯤꯁ ꯍꯜꯂꯒ ꯆꯪꯕꯅꯤꯅ ꯊꯦꯡꯉꯦꯕ ꯆꯪꯕꯗꯣ ꯉꯁꯥꯏ ꯂꯥꯛꯄꯗ ꯅꯝꯈꯤꯕꯗꯨꯅ DJIꯗꯩ ꯅꯝꯕꯅꯦꯕ ꯍꯧꯖꯤꯛꯅ ꯀꯦꯅꯟꯗꯩ ꯅꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯑꯃꯝꯃꯦꯕꯀꯣ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏ ꯀꯥꯟꯗ ꯄꯨꯡꯁꯦ 5 ꯇꯥꯔꯦꯕꯀꯣ ꯄꯨꯡ 5 ꯇꯥꯔ ꯄꯨꯡ ꯑꯃꯝꯃꯝꯅꯤꯅ ꯁꯤ ꯀꯦꯅꯟꯒꯤ ꯀꯦꯃꯦꯔꯥꯁꯤꯗꯩ ꯅꯝ ꯀꯥꯟꯗ ꯌꯣꯟꯅꯦ ꯌꯥꯝ ꯊꯤ ꯉꯥꯟꯅ ꯇꯥꯏꯌꯦꯕ Finally I am home ꯊꯝꯃꯦꯕ ꯊꯝꯃꯣ ꯆꯠꯊꯣꯏꯕꯤꯁꯤ ꯄꯄꯥ ꯂꯥꯛꯄ ꯉꯥꯏꯔꯦ Yes Yeah ꯃꯗꯦ ꯐꯤꯔꯣꯟꯒꯤꯁꯤꯗꯤ ꯐꯖꯕꯅꯤ ꯁꯦꯠꯂꯝꯃꯤꯁꯦ ꯋꯥꯎ ꯐꯖꯩꯍꯦ ꯑꯝꯇ ꯅꯣꯛꯂꯛꯑꯣꯗꯅ ꯍꯥ ꯄꯄꯥ ꯀꯧꯔꯣ ꯄꯄꯥ ꯃꯥꯏꯛꯀꯤ ꯇꯦꯁꯇꯤꯡꯁꯦ ꯑꯩꯅ ꯀꯝꯄ꯭ꯌꯨꯇꯔꯗꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯉꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯞꯆꯤꯜꯂ ꯌꯦꯡꯀꯥꯟꯗꯗꯤ ꯃꯌꯦꯛꯇꯤ ꯌꯥꯝ ꯁꯦꯡꯗꯤ ꯁꯦꯡꯉꯦꯕ ꯑꯗꯣ ꯃꯁꯥꯒꯤ ꯌꯥꯎꯖꯔꯤꯁꯤꯅ ꯍꯦꯟꯅ ꯁꯦꯡꯉꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯕꯣꯌꯥꯒꯤꯗꯨꯗꯤ ꯚꯣꯏꯁꯁꯦ ꯈꯤꯇꯪ ꯑꯦꯟꯍꯥꯟꯁ ꯇꯧꯋꯦ ꯑꯗꯨꯒ ꯕꯣꯕꯣ ꯂꯥꯎꯕ ꯑꯃ ꯌꯥꯎꯋꯦ ꯕꯣꯌꯥꯒꯤꯗꯨꯅ ꯁꯤꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯤꯗ ꯌꯥꯎꯖꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯩ ꯇꯥꯏꯞꯇ ꯐꯥꯎꯕ ꯑꯗꯣ ꯃꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯀꯥꯟꯗ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯠꯑꯞꯁꯦ ꯇꯨꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯇꯧꯒꯦ ꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯇ꯭ꯔꯥꯏꯄꯣꯗ ꯁꯤ ꯇ꯭ꯔꯥꯏꯄꯣꯗꯁꯦ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯂꯩꯍꯧꯗꯦꯕ ꯃꯣꯏꯗꯀꯣ ꯑꯗꯨꯅ ꯑꯩ ꯁꯤ ꯑꯗꯨꯝ ꯂꯩꯁꯜꯂꯛꯑꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯥꯏꯛ ꯃꯣꯏꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁ ꯔꯤꯗ꯭ꯌꯨꯁ ꯇꯧꯅꯕꯅꯦ ꯀꯥꯏ ꯍꯥꯏꯀꯣ ꯑꯗꯣ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯕꯖꯥꯔ ꯃꯅꯨꯡꯗꯗꯤ ꯉꯁꯥꯏ ꯑꯩꯅ ꯅꯨꯡꯁꯤꯠ ꯀꯟ ꯁꯤꯠꯄ ꯀꯥꯟꯗꯗꯤ ꯆꯠꯂꯛꯑꯦꯕ ꯑꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯟ ꯖꯨꯔꯨ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯒꯤꯗꯤ ꯐꯖꯅꯗꯤ ꯇꯧꯕꯗꯤ ꯃꯥꯜꯂꯦ ꯁꯤ ꯐꯤꯕꯝꯁꯤꯗꯅꯤ ꯑꯗꯩ ꯃꯊꯛ ꯑꯃꯨꯛ ꯀꯥꯈꯠꯂꯨꯒꯤꯁꯤ ꯁꯤꯁꯦ ꯕꯦꯝꯕꯦꯝꯅ ꯇꯧꯕꯤꯕꯅꯦ ꯆꯤꯀꯟ ꯆꯤꯂꯤ ꯐꯖꯩ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯊꯨꯝꯗ꯭ꯔꯣ ꯊꯨꯝꯃꯦ ꯃꯥꯏꯗꯣ ꯆꯤꯅꯤ ꯈꯔ ꯍꯦꯟꯈ꯭ꯔꯦ ꯑꯣ ꯆꯥꯊꯣꯏꯕꯤꯒꯤ ꯀꯂꯔꯁꯦ ꯌꯦꯡꯉꯣ ꯗ꯭ꯔꯦꯁ ꯀꯂꯔꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯝꯇ ꯅꯣꯛꯂꯣ ꯄꯄꯥꯗ ꯁꯦ ꯉꯁꯤꯒꯤ ꯅꯣꯛꯇ꯭ꯔꯤ ꯅꯪ ꯅꯣꯛꯁꯜꯂꯣ Abemma Kadai Kadai Abemma Kamera yenggijo Abemma Noksu nolakte ꯁꯤ ꯄꯝꯃꯨꯁꯦ Matang agak saya tanya ꯑꯗꯨ ꯑꯩꯁꯨ ꯍꯥꯞꯄ ꯃꯊꯛꯇ ꯄꯣꯔꯛꯀꯦ ꯍꯦꯟꯃꯦꯟꯗꯣ ꯍꯥꯎꯇꯕꯗꯤ ꯅꯠꯇ꯭ꯔꯣ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯁꯥꯏ ꯊꯨꯝꯁꯨ ꯊꯨꯝꯃꯦ Si matakta satharuge hot and spicy yes that's it hot and sweet hot and spicy hot and spicy guys 저희죠
ꯃꯥꯁꯦ ꯃꯣꯏꯅ ꯄꯤꯖꯔꯛꯇ꯭ꯔꯦꯅ ꯁꯥꯎꯔꯦ ꯃꯃꯥꯒ ꯄꯄꯥꯁꯤꯗ ꯍꯥꯏ ꯇꯣꯡꯉꯒ ꯆꯥꯊꯣꯛꯏ ꯃꯃꯥꯁꯨ ꯂꯩꯔꯦ ꯃꯃꯥ ꯍꯥꯏ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯂꯩꯒ ꯁꯥꯠꯄ ꯍꯧꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯇꯤ ꯂꯩ ꯄꯥꯡ ꯂꯩꯇ꯭ꯔꯤ ꯃꯅꯤꯡꯁꯤꯗꯣ ꯗꯦꯖꯔꯠ ꯔꯣꯁ ꯀꯩꯀꯥꯗꯣ ꯐꯖꯅ ꯁꯥꯠꯂꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯩꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯊꯔꯣꯒ ꯊꯝꯕꯥꯜꯒ ꯁꯥꯠꯂꯛꯄꯗꯅꯦ ꯄꯣꯁ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯒ ꯊꯛꯄꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯩꯁꯦ ꯑꯗꯨꯒ ꯃꯥꯏꯛꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯕꯀꯣ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯑꯗꯣ ꯃꯥꯏꯛꯁꯦ ꯃꯈꯣꯟ ꯍꯣꯔꯦꯟ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗ ꯐꯖꯅ ꯅꯨꯡꯗꯥꯡꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯔꯐꯣꯝ ꯇꯧꯔꯛꯑꯦ ꯃꯥꯏ ꯂꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯄꯔꯐꯣꯝ ꯇꯧꯔꯛꯑꯦ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯁꯦꯡꯉꯦ ꯑꯝꯇ ꯆꯥꯊꯣꯛꯈꯤꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯦ ꯄꯨꯔꯥ ꯄꯨꯡ ꯑꯃꯃꯝꯅꯦꯕ ꯑꯗꯨꯗꯁꯨ ꯌꯦꯡꯉꯨ sida higher lives Zambra, Abemma nungai malewa. Tungretu. Nungai tungreo. Uire fatum dagreva. Khoje sak thongbai timing ji fa set tawba heireba. Isa thobi tunggi bai timing ni da. Kai thi no. Mà con bắt ăn thả gì bạn? Rồi. Pura drop dead ka ha gari mai. Papa na pam ba dai tunggi ni ko se. Mama na credit over. Ha. Mấy cái chuyện nghe kìa mà gì là câu bộ ui cái Abemma ui đấy tu nó biết ui cái bác xem gì không xem mình xem cái gì lo này thật là nhiều ai sẽ ui vậy mà ui xem gì đó ba người đó để miếng trái đang nhìn về bên sau này Abemma tumi nih masih tumi tumi gua ada ayu sih ada juga exhaust sih ada electric thing mana nama dia kan sih show deh masih kung awam nih habis ay masih murah apa nam ta changong ne kana som side asom side lo am ta ya meng Kuchu jam ti yeng si di oh no ya le no ni mi ai dai le ya ta mai dai yeng na ma ning dom tieng ke to asi hai hai mo le mai nya mai je mai ba ni khom ba di sto ki ai to ra ai yam pa nga da pa nga da ra ko pham ta mai ya le cái này thì bố xíu Abemma mà này cái này mà này quá Christmas đã có tình quân mà giang đây nè Ủa cái này mana sudah kita tahu kita ini semua ini deh pak layam nih oh ada apa sampai kai teh dua ini hello CT mà rất là candle nggak tahu yang mana hello ada sebenarnya tuh saja loh mana